ꯍꯥꯏ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯕ꯭ꯂꯣꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯗꯤ ꯉꯥꯁꯤꯡꯒ ꯍꯪꯒꯥꯝꯒ ꯊꯣꯡꯕ ꯀꯟꯗ꯭ꯂꯥ ꯑꯃ ꯊꯣꯡꯉꯦ ꯑꯗꯒꯤ ꯃꯔꯤꯡꯈꯥꯒ ꯉꯥꯁꯤꯡꯒꯤ ꯈꯥꯃꯦꯟꯒ ꯑꯃ ꯉꯧꯔꯦ ꯑꯗꯨꯒ ꯁꯤꯡꯖꯨꯁꯦ ꯑꯩꯅ ꯑꯂꯨꯒ ꯑꯁꯨꯝ ꯃꯦꯠꯁꯤꯜꯂꯦ ꯑꯗꯩꯁꯤ ꯑꯣꯝꯂꯦꯠ ꯑꯃꯒ ꯌꯦꯔꯨꯝꯒꯤ ꯑꯐꯨꯠꯄ ꯑꯉꯥꯟꯕ ꯃꯣꯔꯣꯛꯁꯤꯒ ꯂꯩꯖꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯑꯍꯥꯟꯕꯁꯤ ꯂꯥꯏꯒꯤ ꯈꯤꯇꯪ ꯀꯠꯆꯈ꯭ꯔꯒꯦ ꯃꯌꯥꯝ ꯂꯥꯏꯒꯤꯁꯦ ꯀꯠꯆꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤ ꯀꯔꯤ ꯍꯥꯟꯅ ꯆꯥꯁꯤꯒꯦ ꯃꯌꯥꯝ ꯁꯤ ꯍꯥꯟꯅ ꯆꯥꯁꯤꯀꯣ ꯀꯟꯗ꯭ꯂꯥ ꯊꯣꯡꯉꯁꯤ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯥ ꯊꯨꯝ ꯅꯝꯕ꯭ꯔꯥ ꯌꯥꯝꯁꯦ ꯆꯥꯕ ꯍꯥꯎ ꯍꯥꯎꯔꯝꯃꯤꯅꯦ 이때 ꯆꯥꯈꯤꯗ꯭ꯔꯕ ꯑꯇꯩ ꯃꯔꯤꯡꯈꯥꯡ ꯉꯧꯕ ꯆꯥꯈꯤꯕ꯭ꯔꯥ ꯑꯩꯅ ꯍꯥꯎꯔꯛꯄ ꯈꯥꯃꯦꯟ ꯆꯥꯔ ꯍꯥꯀꯠꯆꯩ ꯍꯥꯏꯃ ꯅꯠꯇ꯭ꯔꯥ ꯁꯤꯡꯖꯨꯁꯦ ꯀꯣꯕꯤꯒ ꯃꯇꯣꯟꯒ ꯇꯣꯅꯤꯡꯈꯣꯛ ꯃꯔꯥ
là sinh thùng với chúng ta mấy thum như chập chả mẹ nó một thầy là sinh một chục giờ mà mấy một bộ mà mấy tạm cho nên chả được tập được
ꯌꯦꯡꯉꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯃꯇꯥꯡꯁꯤꯗ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯕꯥꯏ